Manipur top channel की मेकेडी की मैम द लेफ्टन अफगानिस्तान की पाउसिंग अपडेट पीदुना लाक्सरी ngasisu khena khena ba pausi singdagi maru oiba content sing khongo sarkar na मैम द share tawjage ahan bada pumkai kai thakhiba thinghauna ba Afghanistan sel mathau tai haina UN na warning tawkhre Taliban sokpa ngamhandana ba dollar billion kaya gi Afghan assets freeze tawbana soidanamak yamna sathina sen thungi phibam kai thalakani amasum Afghan million kaya ama hena lairaba amasum puk lamba thongani haina UN na United Nations warning tawkhre leibak ki setmi lon amasum khunagi phibam pungkai kai thakikadabagi mangjongna thingnaba leiba sita sen gi liglam thuna phangana ba lambi ama puthokpa mathau tai haina Afghanistan gi matangna UN special envoy Deborah Leonsna haikre haina pawgi agency Reuters na hairi Miyoi million kya sibi abigi oithokningai leiba economic collapse ama soidanamak thinghogadabani haina warning tawraduna UN Secretary General Antonio Guterres na Afghanistan da Taliban ga wari sanana ba international community da appeal tawkhre maraksida US na lusingduna Afghanistan gi mi hondok pa adu August 13 da loikrabagi matungdagi Afghan kunungdagi mireibak masasing pu bahan ba flight ngarang sagol sunumita American khara yauna passenger sa khara hena Kabul airport thadokre Taliban kunung Kabul da sangsilakhi amasum President Ashraf Ghani tanthokkhibagi tha ama phadringaida lalawbasing oiramdagi government ki shakti paibu oirakhibaga ahanba international flight adu lakhibani English Samapan Maudraki Sahi Sing the Afghanistan Leramba Taliban Gitam Tiba Lenga Adugi Matung Handakti Anawa Hena Fagalaba Mahong Ama Purak Lagani Hypamakogi Wapam Singado Minambani Happy Kudam Oina interview Amada Taliban Wangangway Amana Nupi Singdi Minister Obe Yadi Makoi de Angang Poka Davani Hai Krehanisu Paushinasu report on the Fondorakli Atop Pauxi Madana Asumna report Tauri Afghani Hanagi Vice President Amrura Salegi Manaunupa Taliban Hatkre Afghanistan Hanagi Vice President Oramba Aduga Housing na anti-Taliban opposition force ki leader Amrura Salegi Manaunupa Rohula Aziz Talibana Pansirbeli Lokshilaba Matung Kaptana Hatkre Afghanistan gi Iroi Loiba province Oriba Pansirgir provincial center asi Taliban gilan misingna khudum chalaba matung ngarang tamthina ot nairaba matungda hatkibani haina maki imung manungi maikedi gi phungdorakli Taliban gi information service alema rahana haikibada Rahul Saleh asigi Pansirda Taliban khuthona bada hatkibani haidi National Resistance Force asi Taliban gi mayukta linkhatkiba Muhammad Masudna lusingba kangbu amane amasum Taliban Pansirgi provincial capital Bazarat asi Lauksin Krabasu Makhatana Lanting Kigani Haina Fondorakibani Marashida Afghan government Nupi Mihut Sing Yauna Akan protest Satarabasu Taliban spokesperson Sayek Zetrulana Haikibida Nupi Sing the government Asida Minister Obi Yare Makodi Angang Pok Napikita Maktani Nupi Sing the Minister Oba Habisi Puba Tangba Ngamrodaba Posak Ama Mangak Samda Tambakasa Mane Cabinet Nupi Matautadi so Haki Panwayabadi Sayolosigi Angan Basarukta Kabul the Nupi Sing the Satakiba protest Amada Cobres Tokiba Afghani journalist Ani Taliban Paraga Tamtina Otnabiki Tautuk like Rabani Talibani Ahan Balenga Sasangi Matam the Nupi Sing the Tabak Tawamas from the Rik Lesu Tamba Ating Power Tamkibani Adobo Handaki Taliban government Asita in the Nupi Sing the Tabak Tawa Amadi University the Mahimasing Tamba Hibasi Islamic key Parameter Manunga Oigadabani Haidianisu Pausna report of Hivene. Loishalak point at upper report Amana, Nupi the minister Ohen Bahibisi, Makoi the Awapu Lumpibane, Afghanistan, Mamang Tadi, Horaga Taliban, Power Pike, Ramatung Hokiba Yum Sakasanumita, now the same Kiba Taliban government adu that Nupi minister Amata, Yaholak Tabagi, Matanga, social media the Wapam Kaya, Fundo Narakli Badugi, Pakum Piraduna Taliban, Wangangloi, Sayed Zetruna. Hashimina Fundoki with the Nupina Leba Adugi, Minister Obi Yare, Makoi the Minister Ohen Bahibisi, Mangak Samda Arumba, Yalhanbakas Manana Tokani, Amasung, Makoigi, Mataudi Angang Popani, TOLO News the Wangang Laduna Taliban Wangangloi,
Hashimina Makhatana Fongdokibada, Hawkibasai Kulomasida, Afghanistan, Leramba, American Sing Amadi Makogi Matung Induna, Tabak Toba, Afghan Kayana, Leba Adugi Nupi Sing, Office the Tabak Tawan Bigi Minda, Ikaikamaba, Mahan Bigi Tabaka Satarame, Masi Hausik Lady Islamic rule Asina, Kaidanunga, Yabangamloy. Afghan gi lambi da nupi mari khak tholak laga khongjang sangshin ki baduna Afghan nupi pumbagi apamani haibi yaroi Afghan nupi gi maru eba mathaudi angang pokpa makoibu Islamic ki sana kangun sing mapung fana takpi tambi bani nupi sing na miyam tin mafamda satuna thabak tawba haibisi Islam gi mayoktani maramaduna makoi gi cabinet minister sing gi marakta yahon khigadabani masida atopa lebak sing na akhang ai saduna wangang ba haibisi apang bagi thawongni nupi singbu ngak sen mahai bisi Taliban gi mathawni makhoi bu yumda thamduna yumgi thabak tawhon bada kudong thi pathokloi lambi da natragana miyam tinma mafamda makhoi na thulak labadi pamda ba thawdok sing thulak pa yai hai bisi Taliban gi aset pa thajabani sohari Taliban lu singbu singna hana leramba laingaka handaka khena ba kya laigani haina phongdok khrabsu nupi singi righti atuma matpagi fiwam da leiri haina su pawsna su report tawri bani Atop report amanamu Kabul dagi handak thagi oina ihan hana paithoraki flight Doha da Toukhre have Palms report tori Mamang thagi kuntraga mati forward Afghanistan deploy tawduna lairamba US troops sing mapung fana lathokraba matung Taliban lengaki makhada laikraba Kabul dagi ihan han oina American sing yauna passenger samarom puduna pairakiba flight nama ngasi Doha da Toukhre haina media report sing su phongdok narakle Amaromda Qatar ki Foreign Minister Sheikh Mohammed bin Abdul Rahman Al Thanina passenger flight Kabul dagi tek takai dana paithorak pada ayaba pirakhibagi dama Taliban singbu thagat pa phongdokhibaga loinena makhatana su Taliban leba adu thadoktuna satningba miyoi singda ayet pa pidana ba appeal tarakli Kabul International Airport hauzik su miyoi sa kya leba adu thadoktuna satnanabagi dama khonari Talibana Kabul khudum changraba matung mafamdura leiriba International Airport ki phibam yamna mawong tadaba amada lakli mamang tha loisilakpada Kabul International Airport manakta suicide bomber na singna thangna attack sataduna US troop taragum do yauna mara leijadraba miyoi sa mehena hatkrabani hainasu pawsna report tawri Atop report amana Southeast Asia da terrorist ki asoba saitheng lakpa yai Home Affairs Minister Afghanistan na Taliban gi oiba lenga ama lakrabani Southeast Asia da terrorist ki oiba asoba saitheng ama lakpa yabi ki akiba lei haina Singapore gi Law and Home Affairs Minister Kihe Sangungamna phongdorakhibaga loinena Afghanistan na Taliban kumza English ngamaga samapan maudragi matamda palingaida lalhauba kya gi khwaitigi khudong saba lepham leba aduda oikhi Mana makhatana phongdokibada Taliban mamang matamda Afghanistan lebak pairingai Southeast Asia gi tuan ba lahrulup singna leba aduda leiduna terrorist ki oiba thawong kya sathaduna lakli Afghanistan power paikraba Taliban so malem gi miyamna terrorist group ama oina uribane maramaduna Afghanistan amukhana khulai paiba lona yadaba kaya gi makol oiraba yana leiri Hairibasi karigumba asumba oiraglabadi Southeast Asia da leiriba leba khudingmakta lalhaubagi saithing kya lakpa haibasidi soidrabu wafamni kumza English ngamaga samapan maudraga taruktagi kumza English nganiga ama phawba Afghanistan Taliban pankiba matamda IS amadi Al-Qaeda na singba larulup singi lepham leba adudu oikhi leba aduda lalhauba singna tawningbada tawbuga loinena mafamdudagi operate tawtuna malemgi tuan ba leba kyada pamdaba thawdok sing thonkhre maramduna Afghanistan nauna semkraba Taliban lenga asibu international community singna sakhang dringeda yamna munna khantaba mathok tai Singapore su Al-Qaeda gi members singna tuan ba foreign embassy singda target tawduna attack kayarak sathabagi thawdok thokli hairibasi Afghanistan da leiriba lalhauba singna operate tawraga satharkiba thawong singni Taliban lainga ki oina leiriba interim cabinet singnasu global terrorist ki list yawkhraba maming leiriba lalhauba kya yawri masi yamna sekshiningai oi hairenesu pawsna report tawri oina report angkatanga mayamna thamjaramge UN chief na Taliban gi wari sanana ba khankhre United Nation gi chief Antonio Guterres na Afghanistan hausu oiriba phibam asigi yenglaga amadi tungda tholakadaba kudong sadaba sing matam sana yengsina haunanabagi dama Taliban gi wari sanabagi matam oire haina malem gi lepak singda khangalakli magna makhatana phongdokhibada aikoina Taliban gi wari saduna leba aduda miyamna yaba lenga ama lehanana ba honabagi matam oire aikoi gi maru oiba thaudangdi lalna maram oiraga awaba kya mayokna halaba amadi saba phangdabagi kudong sadaba mayoknari basi
million kaya adubu tengbang pibani Afghanistan economy collapse lehandanabagidama world power singna honagadabani Afghanistan haujuk oiriba phibam asida world power singna athingba thamjenbagi wakhalon thadokadabani amadi makoida mateng piduna leba adugi miyambu tangdu laitaba phibam amada lehandanaba honagadabani aikoina Afghanistan bu lalhaubusingi makol oheningdribadi amadi nupi singi hakpu kangi hairabadi matam sana Taliban ga wari saduna yanaba puraknaba honagadabani Taliban asu makoiga anauba CM khaba lenga adubu malem gi lebak singna masak khangbiba financial support piba amadi atingbasing laukthokpa pamli international community singna su hiram asigi matangda ahenba miyeng sangduna thabak tawgadabani hairi anisu pawsna report tawri hauji koina di myam matang sa lusinjerage pathok sagi bsoi ki plan ki viewers myam ngak pigani and thank you.